ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤꯁꯤꯡꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯆꯍꯤ ꯍꯨꯝꯐꯨ ꯍꯦꯜꯂꯕ ꯑꯍꯜ ꯅꯨꯄꯤ ꯌꯥꯎꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯊꯥꯗꯔꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯈꯟꯅꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯀꯧꯈꯤꯕ ꯃꯤꯐꯝꯗ ꯂꯥꯛꯈꯤꯗꯕ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLA 11ꯗ ꯅꯣꯇꯤꯁ ꯑꯃ ꯊꯥꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯁꯧꯒꯠꯄ ꯇꯣꯛꯈ꯭ꯔꯕ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤ NPP ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯁꯦꯛ ꯅꯔꯨꯟ ꯍꯁꯟ ꯌꯥꯎꯅ MLA ꯁꯤꯡꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯤꯐꯝ ꯑꯗꯨ ꯌꯥꯎꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯛꯅꯕ ꯋꯥꯐꯝ ꯅꯣꯇꯤꯁ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯕꯦꯝꯕꯔ 18ꯇ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯁꯧꯒꯠꯄ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯧꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ NPPꯒꯤ MLA 3ꯗ NPPꯅ ꯁꯣ ꯀꯣꯁ ꯅꯣꯇꯤꯁ ꯄꯤꯈ꯭ꯔꯦ꯫ ꯁꯣ ꯀꯣꯁ ꯅꯣꯇꯤꯁ ꯄꯤꯈ꯭ꯔꯕ MLAꯁꯤꯡ ꯑꯗꯨꯗꯤ ꯀꯛꯆꯤꯡ SCꯒꯤ M ꯔꯥꯃꯦꯁꯣꯔ, ꯃꯣꯏꯔꯥꯡ SCꯒꯤ TA ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯑꯣꯏꯅꯥꯝ SCꯒꯤ I ꯅꯥꯂꯤꯅꯤꯅꯤ ꯍꯥꯏꯔꯤ꯫ NPPꯒꯤ MLA 8ꯀꯤ ꯃꯅꯨꯡꯗ 3ꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯧꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ NPPꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯎꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡ SCꯒꯤ MLA ꯖꯥꯝꯍꯦꯡꯂꯨꯡ ꯄꯥꯟꯃꯩꯒꯤ ꯈꯨꯌꯦꯛ ꯁꯥꯖꯤꯜꯂꯒ ꯃꯤꯇꯤꯡ ꯑꯗꯨꯗ ꯌꯥꯎꯈꯤ ꯍꯥꯏꯅ ꯎꯠꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯄꯥꯔꯇꯤꯒꯤ ꯐꯤꯔꯦꯞꯀꯤ ꯋꯥꯡꯃꯗ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯣꯅꯥꯔꯗ ꯁꯪꯃꯥꯗ ꯆꯦ ꯊꯥꯗꯨꯅ ꯈꯪꯍꯟꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯣ ꯀꯣꯁ ꯅꯣꯇꯤꯁ ꯑꯗꯨ ꯏꯁꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯂꯛꯈꯤ꯫